Pausari pum uipamar uipapau kharab de tausari. Manipur University of Culture lengang na thawai yaksin bagi khudam utre. Culture University lingkhat kiba sahi tariat helabasu lanai mahisang amata saidang le. Malam da maming lairaba lam da masigi art culture asibu yokhanaba madi hena masak masu thokna samkanana bagi pandam da. Haukiba kumjali sing ani taraga manga de lingkhat kiba Manipur University of Culture lengang na thawai yaksin da badong na tawre. University asi dingkhala kiba sahi tarit helaglabasu masaki wajaba academic building laitapana maram oragalanai school amada awaimal piraga saidang le. University asigi administration block adudi konong mamangta leiwa art culture gi campus da salaiduna leiri adumanama class tawda class da form laitabana mafum maram oiduna kanseborda lanai oina salaiwa New Light Public School kauba mailoisang amada saidang la class ataduna leire. University as the B amadi MA degree tamba mahiroi dising amarom lairibani. Lairang na University asigi campus hem kanada pa Impal iski wakada aukiba. Kumjali singani taraga tariki December kunifanda urip uyung tamkiba laikrabaso ajuk phawba sengkot sagat pagi mami amado udre. Wakagi lam asid lain na bagi namakta laingana Forest Department gi Kemfa fanda lufa crore mari lak marfuga tarit lising marfuga manga sa mga kontrapi kiba laikrabani University asi UGC da affiliate tawun kumjali singani taraga mga dagiling kantuna kumjali singani taraga taruktagi session aukibani haukurakwa matamda University asi class asi konung mamangda leiwa lengaki government dance college ki campus da satharambani adobo dance college music college amadi JNMDA gi mahiroi singna University asi da master tamba yagani yaroi abagi wauda Auki bakumjali singani kon matoi de chauna yena pa lakpadagi dance college ki campus da class tawrambadu leptuna laikhe masina maram boraka University asri classing adu matam kuina leprupa tungda sahi adu maktadagi kanjeboda leiriba lanai school asida sedangduna sataraki bane University asigi administrative block na palace compound da leiraga class tawnari ba mafamna kanjeboda yamna lapna leiba asina maram oraga oza amade mairoi sing number oiba se sang lakthok laksun tongna ba honaba amade administration da chauna khudong chada ba mayong nari form fill up na chingba maruiba thabak thorom sing pangthok ba matam da a block da chata ba yada tuna class ki matam kai thokla ga sanari University as da hojik phawagi oina visual arts dance music umanglai haroba sangirtana theater tribal studies thangta English Manipuri amasung cultural studies ki tongan ba Department taraga mathoi hangdon lairi masidana tana culture ki college mapan amasu nauna University as the affiliate tawna ba thabak sin chata duna lairi Manipur lenga ki makhada salari ba University asi hiram kaya da award pamati ahoba leiba maramna state lenga ki makhada leiba ki mahuta Central University amgoina ongkhat pina bam hairoi yauna tongan ba culture ki lamda thabak toriba miyoi sin lenga ta taksin ki ba laikhrabani Masida sunatna Rajya Sabha ki member laisemba sana jabuna su University asi bo Central University amgoina Lokat pina dapat parlimen da fongtok hipasu laikhrabani makha tarakwa atopa pauda tingkai khulen miam na pam na ba langkoi fam amboirakle kahena mosulak padagi akak na ba numit khak na tana mitop sang pathengkre Robinson Wahengbam Tidim lambi gi kaino dagi nongsu pangna kilometer taraga mari rom chalaga Kangpokpi district ki bongte 0 block ki manung chana daiba tingkai khulela si miam na jam na pam na ba langkoi fam amanau noirakle Atau mo nabag lam koy bala ko miyam na mafam asida kahe na mosin ba madi fata hudi kaya marom lang thok to na thamlam ba maram na Sanja pangoy na sinari ba mafam asigi mahusa ki pibam da chauna kai fafire haido na tingkai khulen place authority na Notice ama thok to na akhana ba namit khar khak tana tana mafam asida mitop amadi lam koy basing lakpada ating batham gre Doina na lam koy ba lakpasing dagi entry fee lawo so hauragani haire Bausi asigi pahumi ki tim ama chatuni yang silobada Mafam masih impal dagi supna dagi kilometer kontraga tarit rom tabak waiva kahen laptop mafam amu wajar basu impal ka yang nabada yang asagi kal jamna hiana kena bateng nai mafam masih singgi matun amada nafi singhang tana paktan na hawa uwa thoi na haudaba mafam amu waivna picnic camping na singba tawbada yamna hiana kudong chaba mafam amu oi singto na sidagi yang tharak pada loktak pat jauna impal gi saruk ayam bo fangi Singmaya sige akoy pada apik pa pukri masa-masa kaya masulairi masida sunatana singdon asigi altitude asisu wangwa marum nang hektang dal aisin thasilak pa nong chusilak pa na singpa top pa nong sunong sagi yamna nungai ba itil amasu phangbanga me
Mafam asi yaubi lambi asisu kainaudagi hauraga tingkai khulena sifawada koila ningthina thaba amadi achauba arumba gari ka hena chatabana lambi gi phivam adumak phana leire maramasna imphal amadi atofwa tampa ki mafam singdagi lam koiba lakbagi yam khudong chaba mafam am oiba ngamlakli bani tawkhaiba flag amadi constitution gi ayawa fit reforma waroisin purak loi IM Naga Singh oiba tawkhaiba firal amadi constitution pipi naraba thamkiba wafam asi ayawa fit reforma sahi kya lisang sina sataduna lakiba Naga wathoga sigi waroisin purak puai thokloi ana NSN IM na thadorok pachero lamana khangalakli Zero lesson makatan hai NSN amadi naga miam asi naga ki flag amadi constitution ka tana thana ba yadraba mari laina tuna laki bane masina naga singi apun basaktam asigi mayak laraba khudam wari bane maramasina hiram masida ayaba vidrabadi wari sanaba asigi woroisin purakpada kaidong nungda yasinaba dauroi mamang taktagi hauna National Socialist Council of Nagalim na karagana firep kauduna miam na ihau sangsilakpa matamda Naga National Principal Book nga nasatulam nagagi top fawari asibo kanana balep nakiba laikrabane India government amadi NSN IM ani gimaragda satharakli bawari sanaba asi NSN IM na demand tawrpa naga singi tokhaiba firal amadi constitution ka wafam asidagi maka sathabang amdaduna leirakli bane naga miyam ga flag amadi constitution asiga leinarakli ba mariasi India government na sumasa khangbifam thoge wafam asigi matangda NSN IM gi lusingba thoingalen moivana su Spare everyone the pang tokiba umbodara tarok suba naga gining tam numita mayak siang phong tokiba laikrabani marpasina naga singi oiwa wafam marik chumna khangan kharbani na makata ba thabak thorom singde India government gi makota laire aukiba kumjali sing ani taraga mangagi akasthada India government amasung NSN ani ki marakta framework agreement kudek pina tu wathoga sigi waroisin purakna da thorang paikhat krabani adu bawjuk bawa waroisin purak pak ngamdana lairi bani workers sing na chak thongba lepagi khongjang sangsilagani Center na sendang kaya kaithagiba laikrabasu state leka nga si pawda midday meal workers singi pibam thokpa honorarium pithokpagi mayokta tha asigi kunithoidagi chak thongba leptuna khongjang changsilagani honorarium pithok tabagi mayokta tha asigi kunithoidagi chak thongba leptuna khongjang changsilagani ana midday meal worker union manipurna phangdokre Manipur Press Club da pangthokiba pawmisinga unaba amada union asigi president Wai indara ni na hai sak thong bali pagi khongjang changsen ga doriba asida aki akhang pituna nampuda sak thong labadi matuda thorak afafata gi teksak pomba school sing amati mari lenaba authority na puga dabani ngasi pawda midday meal sigi pipam thokbo honorarium gi senpam pithok tana namsinduna dhamle laiba ga sigi atop atop testing dadi center na piba senpam gi mathak state lenga ki share hapsinduna worker sing asika honorarium hengat palai khrabani atomanawak state asigi worker sing gi aukiba chahi lising ani kon gi November thadagi ngasi forward lufa ama forward pidana namsindana thamle masi laigakna atuba matamda biyang changdana workers singi awawa yang piduna senpamba si pithok piyo lakadariba tang kungani thoidagi hauduna workers singna chak thongba leptana khongjang changsen lagani masidaki akhang piraklabadi madugi afafata punamak mari laina phasina pugadabani haiki makatarakwa atopa pauda mobile internet suspend tawkhiba atugi matangda CM da aiba serhol pisingre Recruitment examination singamari inna Assam government internet service suspend tawna da firep lawkiba amadi kasi pung mari internet suspend tawkiba gi thawanga do yamna action lawba kaloina na Congress MP Praidut Bordo loina government gi firep do hantok na ba taksin kiba kaloina na minister Himanta Biswa Sarma da iba serol pisin da taksin kre hari Assam da ngasi amadi tha asi ko ni phanda bang thokiba recruitment exam singasida Candidates in aran pambai sinadanava amadi free and fair when recruitment process bang thopangam nanabagidamak haribadamit ani asigi oina pung mari internet service suspend tawnaba government phirap lawkibani Assam the grade 3 amsong 4 gi oina miyulising kuntarong recruitment process bang thogadori state asigi tokan ba district kunpanga recruitment process asi sathagadori masada corruption amadi aso ekam thogan tanaba internet service suspend tawnaba lekangna phirap lawkrabasu masina public interest chauna kaiba firi Yang laga government ki pirabase handokada bani lengang na section amadi thamoi sengna recruitment process ase pangthoge khalabadi internet service suspend tawtrabasu irai laina pangthok pangam gani marmaduna hiram masida se minister na amukana miyang changdon internet service suspend tawbagi khong handokada bani masana fina Dr. Singda kahenba waiwata sinarubagi damak CM Joram Thangana lale hajagre Saiwana sigi akan besar utar Mizoram gi minister Joram Thanga gi masana fina Dr. Amada Fazda pawai wata chin atuna ngang kiba made kahen bathawang sa thakiba atugi matanda minister Joram Thanga masana Dr. adu dahak thengna na lale aija kiba galoina na miyam da somha gi masana fina soi kiba atugi damak ak fina na pa aija kre hari
Joram Thangagi Masanafi Milari Sangte na Doctor Amada Kofang na Takiba Amadi Atiba Waisi na Duna Saikiba ki video ama. Social media da viral salakraba matung si Minister Masana Lale ana Fongdora kibani. Tawdo wadu thokraba matung ngarang state asigi Doctor Chanipan hen mana janing tawa Fongdok pagi Kongjang Sangsin kiba galoina na. Milari Sangte ki thong adu akan bamongda condemn tawki. Indian Medical Association Mizoram chapter ki member sing nasu amuba base te tuna Doctor Singna. Sangchen ki bakhongjang adu bu bafung phana sawat ki association asina Fongdok kibada hospital mathau toriba Doctor Singi matakta asingamba thong sa tharaki ba se. Laibak tibani amadi makhata na thokan danaba hona kadabani haire. Siya ki maikedi ki sutungda sikamba thodok singa si thokan danaba hona gani haire. Lambi ki extend da mioi ahom sire. Assam ki Kasar district ki manung chanba mi yamna chinba mafam mabada ngasi thoki ba gari extend namada mioi hom sikre ana police ki maikedi ki phongdorakle. Thodok singa si yu agan bada Kasar district ki manung chana laiwa Kadigora area da thoki bani. Jiban mission waki official sing pudan lakhiba car amaga khongjen jangna thorokiba truck amaga Tawjana bagi thawdok car adu da tolakpa miyoi hum siraka tarena soki bani. Minister ama college gate hanglam dabadagi function yaudan halakre. Agra college ta pangthokpa function ama saruk yana na bagi damak chaluba Uttar Pradesh ke education minister Yogendra of DJ college gate hanglam dabana maram warga function saruk yadan halakre haire. Hiramasiga mari lena college administration na function adubo sinkibo oza adu ki matakta explanation call tawkiba galoina akhanaba committee ama siamda na thikat pagi thabak sata bahukre. College principal na Fongdok kibaki matungina thoromadu drawing and painting ka department ki faculty na NGO amagi mateng ka loina na pangthokibani wathokasi college na aksin lawi haire. Makadarakwa atopa Manipur ki pauda LMG na Albert Maimom ki ana layek na nabagi damak lufalising nifo ki tangbang pigre. Sahi ani khara hen padangari ba thongju AC ki manung chana leiba basi ko Maimom laikai da leiba Albert Maimom ki ana layeng da Mating na bagi damak line minded group LMG Manipur ki thongmi sin lupa lising ni fogi tengpang pigre. Elwaki mafubok Maimom jumjaw ki jumta LMG ki advisory board member Sobita Mongcham na lojing duna sarkiba. Tengpang khongchada du da group asigi publicity secretary Rakesh Naure mabadi Dr. Inaupo Moirang Them Surendra Ningombam Kunjesor Mangsadabam Dr. Maibam Idin Joy Thongham Boinau Maibam Namairapam Prakash Soni Nongtombam Bikram Sobita Maibam Devi Karni Purailatpam Nasingba member Kiana Sarubiyaki Grup asigi publicity secretary na hai grup asina sahi anirom asidalam damasigi awana taraba imungumpuga marita mateng pangbangam kre ngasigi thorom masida umpumanga subani makata na liep na lamdam masigi awana taraba sina teng bangba ngamna na bagi namal talam damasigi miyam na LMG da member oibiu sumna dagi lupa chamadang tha kudingi kathok pitu na lamdam masigi Maman jamlabai miyam ki punchi kanminasi Maimom Suran asi Nirupama anigi naitom pokwa Albert Arupa anaba amanabadagi layang pada matiang oinarava haiduna social media da video ama thagalak pathiang naki maduda LMG ki puksang sarwa members sina ngam pamatiang pangtuna mahagi mapubogi mafam da khosinabani haigi Amarom da basikong gram panchayat ki pradhan Ningombam Ongbi Binota amati mahagi mapuroiwa Ningombam Debajin asulu palising mangagi tengpang peki Nupi na nupi ba makan na nabuhon aribo oza nupi ani yaw na jena basing matik jawa chairak PBO. Saina Institute of Medical Sciences SIMS Managing Director Dr. Sanjit Kumar Mangang Institute asigi mahiroy amabo. Rep daw da jena riba nupi ba makan na nabuhon aribo oza nupi ani kaluna na tawdo kasi da jena riba miyoy marimbag. Matik jawa chairak PBO ana lamdaybong Women Welfare Association kakwagi Secretary Laisram Rosni na Manipurgi. Sa Minister N. Berengi pukning sing silagle. Hiramasi matanda nga si lupa sinasindo na lupa sige mayra 5B Thongju Part 1 ki BLP singhi member kaya na sarugyado na nga si miyam giyoiva wakat mipam ama pang thoki bagaloy na na. Kendra ki mihut oiripa Minister Beswajit ki mayumda maralay ba sing serak biyo ay doon na thomjen kre. Tawdogado ki matanda palado na Rosni na makata na fangdoki bada tawdogado de senari ba SIMS ki Guest Twitter nupi Yambem Donivala Laisram Kunjarani Devi Nursing ki Ozani Arba Wajit Cha Amadi Man Agus Wariba Surjit Kumar Athuwa Matam Dacharak Piyo Sahi Kurumdoi Mokta Suhuri Panupi Masa Asida Sathakiba Crime Asi Yangsin Biyo Asummaran Bichar Tawbidun Asumba Tawba Laingak Amani Haiva Adu Utpiyo Ana Laingak Asik Pungning Sing Silagle Baliba BJP ki Laingak Asda Women Empowerment Gidamak Navida Sakti Sinai Amadi Napi Desasan Sinare Aina Lauri Adubo
Nufi lalonba nufi na nupi mangan pasing support dawba man ba maungda haujupawu siana basing phada leiriba karigino aina hangladuna nufi lalonba sing support dawbigano miyoi mari asi miyam khakna charak piu haige media gi khudangda Surjit Kumar gi machanufini hariba asina thamliba wafam sing obudagi loiba phawba asumba amada yaude nufi thilakwa namit aduda nofa mayunggi maikidagi thaudang lawba ngamba mi lakdaba amadi victim asigi phone piu yadabana nuainadaba khara thoklaba matungda police da sinaki amadi kudakta police da complaint tawramki nongalaga lamfet police da satuna tawfam thokpa tawkhibani haike mana makhatana hai hauji victim asigi forensic science na test tawkhiba report amadi blood test report PBU achumaran maduda kangali amadi nupi masa asik kidnap tawduna rape tawkhibani habegi kudam changdam chapchana laire Semenski maikaidagi study tour chakhiba leite habegi patangda falladuna victim oiribi nupi asigi masina phangdokhibada Institute asigi principal ni hariba Pravin masa yauna meeting ama pangthoktuna Institute asigi Goa da satkiba study tour gi arimba phan khara leiriba asi organizer amadi oja sing picnic ama sinba haina yanaki Masda victim oiribi mahaki manau nufi asdi salaroi aina leirambadagi Guest tutor oiribi Sonia natragana noni wala hariba oja asina namanabi anisu lakani nangsu lagu haike Nabida duki numitangda mamanabi ani adu chalaroi ana message taraki Noalaga oja noni wala amadi kunjarani ki manau nufana gari thaudana nubi ase mayumdagi puduna chatki andro yauduna chak saba amadi photo khara kaplaba matungda halasi aina taunarapko matamda Makoina tonglakiba gari adu Surjit Kumar arba nupasna oikhre aina leramkide Matamadu wajit na maga satlasi haifadagi oza nufi ani aduga victim asiga lake lambi da victim asida oza ani adugi maraktagi amna sprite thagu aina pirakpadagi thaglaba matung makok ngauruktuna ani irak oke loina oza ani aduna samduna room amada posinki matamadu da Surjit Kumar room aduda lairam khraba matung mahagna wakhal tarakpada ka adu wajit ki photo thelamba ubadagi mahaki mayumni khanglaki amade Nafi amada hangbada lambadu sengmai jenni hana khangalaki bane Mahana makatana hai miyamna nafi adu yu pragi amadi masana jana chen bani hari basing adu oirabadi yu ngauraba nopi ama oza amoina mayumda thinbidana kari gidamak atopa mafumda pubiribano aina hangladuna masana yana chili aina hojik photo kaya sandhokliba asi Goa da satkiba study tour gi photo maraktagini Nopa aduga tongana satkiba leite chen banumita Thawai da hinglabadi aina makoini yariba haiba makai tawduna nanthok liba angang ase school chatpa fawa maje mabung amadi mafana thiliba angang amani haike loinana apokpi mama leitaba sahi fadre nongthil pung mari da thinbiragu amadi mayek naiba setbirakanu haikraka ona tainabada namidang pung ni fanda phanik mayek naiba setuna thilakhiba duga loinana angang asina masana yadana fawani habadi khana jainaba gi tawtoga du thokibani haike Nakalamarum dana masunupi bu thanifan mirol halba mafuvok mapunjijupa khuldagi tandhogre Thasigi jajadare da thokiba masunupi bu ijat mangatuna thanifan mirol halambagi matangda ngasi Pauravi Lainingthau Pothiba Community Hall da Pauravi Marafaibe Pauravi Lainingthau Pothiba Development Committee Pauravi Rising Star Club Pauravi Yaifan Naharol Kaungluki oiba emergency mifam ama phangre Mifamasne victim oiriba nongthombam Modhu Mangol sahi humpuga banga afokpa leikhiraba nongthombam ivohal Paurabi mailekai amadi thaudu asibo akthengna losinbada chenariba Modhu Mangol gi loinabi en Purnimasi anipa Paurabi khulda mapunji chupagi wana tanthokwa haina lemnakre loinana thaudu asibo losinbada chenariba victim oiriba nubi masa asigi phafa nongthombam amuchau mama e rave amadi Mama e Radhe amadi victim ki masin manau mari bolaikai asidagi sahi manga tanthokwa haina lemnakre Nafi angang ason anada sa thabak khwaidagi tuka chaba thabak thoromasi condemn tawri haina Paurabi Maira Paibi president and reigning Norma Khatana thamlagle maragasi da isanupi du khara nungti gi thakpani khara henjilubo oramgani aibo wakhal thadoksi Nomakara mathauba ngamdana leire aidona sangsilubada laisavi pakhang mari manga yu ngauraga gari thauba ngamdana leiramki Laisavi adugi mama kauge aidona phone tawbada mama tuna masanufi adu khara hinjiluba oramgani nungtigi khara thakpani ana khumlakhi asigumba mama oibisigi wakhalon asisu hongdopagi tangai fadaba lei aina jumlembam memana phongdokre
Wafam asi Coalition Against Drugs and Alcohol kadana labdam masigi tagi mayka bachinsak marufang na muthat na dabasang silagpa. Kongjang singi saruka moina Imphal East ki manung chanba Khurai Konsam Laikai dalaiba ima. Singjroibi sanglen da nongpok lengak apun banupilo. Judo Organization Sporting Union Khurai Konsam Laikai. Friends Union Club Khurai Haikru Makho Khurai Konsam Laikai apun ba khunai kanba nopilop ka punna khosam da tuna nisana khunai da. Piba sai theng amasung nupi angang sing da sataba miyot minai masibu theng bada miyam ki thaudang haiba khana nei da ba ki mifam amada phongdo ki bade. Khana nei na ba mifam adu da nongpok lengak apun banu filo Imphal East ki President Jolembam Mema Kadagi President Hijam Priyo Kumar Khurai Konsam Laikai GP ki Pradhan Laisram Rajen Friends Union Club ki President Nomaitem Momarendro Youth Organization Sporting Union ki former secretary Yaikom Bigen Khurai Konsam Laikai apun ba khunai kan ba nufi lup ki advisor Wayangbam Tharona jing mana president member sing wan saruga ke Tharomatu da apun ba Manipur kan ba imar lup amkelgi advisor Khangembam Anandina resource person hoidun hai ke Sai yang kai hian imas na yu thinglaga lakli thingphang amdi aidon langang ni yeng to na lithok pa yaroi imong manung ki thodok wathok da yu hana thawang tawbadagi fatabagi phibam lak padagi mi gi wakhal laktre sa gi wakhal khalakle oza sairem nilvirna habiramba mi sibagi poloi bada yu thakpadagi mi asigi sathong yamna hawgani haiduna yu ngawba singna siriba mi adogi atolba sadong machet amal losilaga poloi ba Loiraga nubidang waramda yu ngawbasing mi ki sadom adu chanarabo honarakpada khangdarakpadagi fagatki asuk yamna fajadaba mibu chanarabo honarakpagi wakal joksilakpa si yu na wahelapani airambasina yu asi yamna fatte taklibani lohonggadoriba kaina mamadabi singi chanarapa sapota yu jaholaklaba phone tawraga kaina mamadabi sing karnat khajilaga nufadona yu party tawbagi yamna fattaba gi chanabi phawalakle Mauna singsu saksana bada yu thakmina ba yawrakle yu sungpham singdasu yu sungbi singna yu tangbadagi yu thakpagi hainabi leinare Nofada natna leisabi mauna sina yu thaksilakpadagi lengaga sina lumna lawdona thingaudrabadi khunai hasida asoba saitheng lakadori masa masu semgadoriba amadi senagadoriba sina yu thaksilakpadagi masa sena khainabagi phiyomta lakmana khunai asi tambangam taba phibam amada lakli ana su phongdoke mahatarakba atoba pauda Pakistan dan nong ahi tabadagi yam rabada miyo kontraga daruk sikre sama gani fuga mangana sokre. Pakistan dahu ki bapung kun mari asla nong yam na kana su badagi isau amusung atai mari lain dapat tau kaya thok tuna. Miyo kontraga daruk sikre amusung sama gani fuga mangana sokre ananastan Disaster Management Authority NDMA ki pau amana haire. Pau adugi matungina sigi basing adugi manungda angang tarit amusung nabi manga yaw ki haire Mausagi tawdok asida khwaidagi fiam sokliba lebaga segi Kha Chin province da mitara gani pan sigi amasung jamakun gani pan soki Khyber Pakhtunkhwa province da mitara ga mathoi sigi amasung Nongpok Punjab province da mioi taret sigi hairi Nong hai tabagi tawdok asida jum lising kun ga taret chanipan humpudra amangata thokre madugi manung da yum lising tara chanipan humpudi pura kai khre amasung lising tara ga taret chukna tarana khara kai khre hairi Auki bajun tha ki mai chalakpa adugi tagi ngasi fawwa Pakistan da kumsi ki nongju tha asida sikiba mi basing asi chatret kun ngani pan yaukre madugi manung da pi chama yang ga taruk amso angang chani humpom do yauki atoba mioi lising amaga chani marfudra mathoina soki aina NDMA haike mafung ga da awa batara basing pating pangna ba NDMA sarkar ge atai organization jing volunteer amasung non government organization jingna honari aina paugi source asina makhatari aroibeda content sing asiki marpui pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe to business subscribe to ramoloinana like and share to busuka wigunuk namakpo amakhanna thagajari